Mabo, ho mabo, pari, pari. Hai ma, ning thiam, la edana na. Mabo. Kau du na later su ne, kok sang lo uyadro nang bo. Pari su goi krabani. Mabo. Laung ne nang bo, wa siam luri hebani. Kari wanu mabo. Nupi ama lei hai ne mana dia. Nang na di leite hai. Kana su khang na de hai badai ne nang bo. Kana bunu mabo. Khoi pari bu ni ne. Ngarang ai ge wari sanabada ne. Nupi ama lei hai. Kam do bunu sina. Mabo, ai khang han da naron da amali ba jala. Ai na khang bada de leite. Adu mabo. Pari na mayang le pak ta sahi tara lai ru bugi. Mayang nupi oina ga khang na ba jala ma ji ba. Adu ni ni he. Ama bu oiro. Wa se mayek seng de mi nang bo. Mabo. Hai pari a, kai do re adu phingna. Ning them la ine nang bo. Pari, hai ma. Kadom da no mi nang na adu phingna zatli ba du bo. Kai da rage. Thaba thu bala abu nang ba. Ai la ine nang ba. Mabo. Masi khumlam dre. Adu ni mi ta Thu ramali mabo. Gari sa thaugi dore ai am ta tanir ta hung ge ko. Ngai khu. Pari. Kai do bu yaw ra za no ni masi bo. Suk tu na ta ha chat khri ba si bo. Hai kari nang tu de ba. Lambi achin ba chi ga du ya kan thoi du nang ba. Hai pari. Kai do bu yaw ge nang ba. Kai nang na tu min sum lai si ba pari. Themba, mabu phangde. Kana bo. Kari phang la ga che. Kana hoi gani, ai na thi bo. Ma na tana kana hoi doino. Thoibi do phang le ba. Amu ma gi thoi bi ja haw ra ni to. Kai lai chang ge nang ba. Ha. Thain maming phau ba pan ba ya da ba nang na hojik na mi ko khuding thoibi. Nate. Kamdong na phang li ba. Ha. Kamdong na phang li ba no ba. Achuk koi ba se mafang khuding ma gi mari makhong phang ba di lai traga. Se, tu, si phone si de yong. Kari no. Yengu ne. Video ma te ni ne. Nate sida kari yengu ha ba nai ba. Ha. Mayam dugi maruk tu ne. Thoibi su yaw bani themba. Mun yengu ke doroge. Ai su hojik khak tu urak bani mabu. Pau yeng lu bada video ma tek to thengna rak bani. Fingo sepi mayam dugi maruk tu da. Mamit mamai pom du na. Awa bagi mai thong pu du na thoibi da. Masa ta sin du na tumin na fam du na leiri ba do. Nang bu da bra hai ba themba. Ka dai no. Phingong lo na che le. Iman ma loi na ma ne. Ka ma no si ba. Mun ni yengu ke doroge. Sida phami sina tra. Ha. Male. Yengu. Mani ne. Sidi akoi thoibi ne. Kari longgi paunu sida. Nambol kai thinda ngarang phongki badarna ne. Mana nambolom sida kamaina leram liba. Nambol kai thinda ma ngarang la ame. Anak pada ma soidana leram gani. Themba, ngarang ma kapki bani. Amukta su aina magi manakta leingai matam duda. Magi mamitagi mapita ba ai nongmuta su ukide. Adubu ngarang di mayam maraktuda. Mayam maraktuda ma tuminna phamduna kapki. Kanana su mabu thimjin bikide. Kada da kapli ba. Munam te yenge se. Yengo. Kapini. Themba. Thabini. Matom to mama luk thana kapini. Onto na nungai kidreda. Dada yong them haiduna aibu na ba khoding maya hi higat lekhibado. Themba. Ngarang de ma kap khraba. Nati. Pupu su yaw bu de. Ngarang so ma maya marak ta matom ta lere. Ma ba kamdak na no sibo. Themba. Ai mabu kauthok lore. Anam kan bai gi tawsina mabu kauthok lore themba. Pare. Mabu mirai rore. Noma mana ingonda haiki. Kauthok lore basu ningsinglek pa mikupta manakta halo haina. Magi pirangbu senabiyo haina hayo. Wahi ama pau ba hairamdana
ꯑꯩꯅ ꯏꯈꯣꯡ ꯑꯅꯤꯁꯤ ꯊꯥꯡꯗꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯊꯣꯏꯕꯤꯅ ꯉꯔꯥꯡ ꯃꯇꯣꯝ ꯃꯌꯥꯝꯂꯛꯇ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯒꯨꯝꯅ ꯀꯞꯈꯤꯕ ꯄꯥꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦ ꯊꯦꯝꯕ ꯄꯥꯔꯦ ꯄꯥꯔꯦ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯂꯩꯐꯝ ꯆꯥꯐꯝꯒ ꯂꯣꯏꯅ ꯁꯤꯟꯕ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦ ꯄꯨꯄꯨ ꯁꯅꯥꯍꯟꯁꯤ ꯊꯥꯏꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤꯗꯅ ꯑꯗꯨꯗ ꯃꯥꯒ ꯈꯪꯅꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯪꯅ ꯗꯦꯜꯂꯤꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯅꯦ ꯄꯨꯄꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯅꯕꯅꯤꯀꯣ ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯣ ꯊꯦꯝꯕ ꯀꯩꯒꯤꯅꯣ ꯌꯥꯎꯕꯨꯗꯤ ꯌꯥꯎꯏ ꯁꯦꯅꯦ ꯆꯨꯞ ꯊꯛꯄꯗꯨꯗꯤ ꯀꯗꯥꯏꯗ ꯇꯝꯂꯨꯔꯤꯕ ꯅꯪꯗꯤ ꯍꯥ ꯑꯩꯅ ꯊꯛꯄꯅ ꯊꯛꯄꯅꯤ ꯅꯪꯅ ꯊꯛꯄꯗꯨꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯦꯃꯥ ꯁꯣꯏ ꯄꯥꯔꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯤꯁꯥꯅ ꯍꯥꯟꯅ ꯈꯨꯂꯪꯈꯛ ꯀꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯗꯤꯕ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕꯣ ꯊꯦꯝꯕ ꯃꯍꯧꯁꯤ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯕꯣꯛꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯅꯪꯕꯨ ꯇꯥꯃꯣꯆꯥ ꯊꯣꯏꯕꯤ ꯑꯁ ꯉꯥꯏꯈꯣꯁꯦ ꯂꯥꯛꯑꯣꯁꯦ ꯁꯣꯝꯗ ꯑꯩꯅꯅꯦ ꯅꯪꯒꯤ ꯃꯤꯊꯥꯏ ꯂꯩꯕꯤꯗꯣꯏꯅꯦꯕꯁꯦ ꯁꯤꯗ ꯂꯥꯛꯑꯣꯕꯁꯦ ꯑꯩꯌꯥ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯆꯨꯔꯨꯞꯀ ꯊꯛꯑꯦ ꯀꯅꯥꯅ ꯑꯗꯨ ꯊꯛꯑꯣ ꯍꯥꯏ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯎꯔꯥ ꯍꯧꯖꯤꯛꯃꯛ ꯂꯦꯞꯄꯨ ꯂꯦꯞꯇꯤꯌꯦ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯇꯥꯃꯣꯆꯥ ꯆꯨꯔꯨꯞꯇꯨ ꯊꯛꯄ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯗꯤ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯀꯅꯤ ꯑꯩꯅ ꯍꯥꯏ ꯊꯣꯏꯕꯤ ꯊꯛꯄ ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯁꯨꯝ ꯃꯍꯥꯎ ꯌꯦꯡꯕꯅꯦꯃꯤ ꯅꯪ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯁꯦ ꯀꯗꯥꯏꯅꯣ ꯍꯥꯏꯕꯅꯤ ꯄꯥꯔꯦ ꯊꯣꯏꯕꯤ ꯃꯥꯅ ꯊꯛꯄ ꯅꯠꯇꯦꯕꯀோ ꯑꯩꯅ ꯊꯛꯄꯅꯦꯕ ꯁꯨꯝ ꯃꯥꯅ ꯃꯍꯥꯎ ꯌꯦꯡꯒꯦꯅ ꯂꯧꯈꯤꯕꯅꯦꯕ ꯁꯦ ꯑꯃꯨꯛꯇꯪꯅꯤꯀꯣ ꯑꯃꯨꯛꯇꯪꯅꯦꯕ ꯀꯔꯤ ꯆꯤꯟꯊꯤꯕ ꯗꯗꯥ ꯌꯣꯡꯊꯦꯝ ꯑꯗꯨꯝ ꯆꯤꯡꯉ ꯊꯛꯑ ꯂꯩꯁꯤꯗꯤ ꯃꯥꯅ ꯑꯃꯨꯛꯇꯪ ꯀꯥꯏꯅ ꯆꯤꯟꯊꯤꯕ ꯇꯥꯃꯣꯆꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯆꯨꯔꯨꯞ ꯊꯛꯄꯗꯨ ꯂꯦꯞꯄꯨ ꯍꯥꯏꯕꯅꯦ ꯃꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯅꯤꯀꯣ ꯉꯁꯤ ꯄꯥꯔꯦ ꯀꯗꯥꯏꯅꯣ ꯁꯦ ꯄꯨꯄꯨꯅ ꯈꯪꯈꯤꯕ ꯇꯥꯔꯦꯕ ꯁꯦ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣꯃꯤ ꯍꯥꯏꯕꯅꯤ ꯄꯥꯔꯦ ꯅꯪꯕꯣ ꯊꯦꯝꯕ ꯑꯣꯟꯊꯣꯛꯅ ꯌꯦꯜꯂꯤꯗꯀꯣ ꯅꯪꯁꯦ ꯑꯣꯛꯇ꯭ꯔꯤ ꯑꯃꯨꯛꯀ ꯊꯛꯈꯤꯗꯣꯏꯅꯤ ꯁꯤꯗꯤꯕ ꯂꯦꯞꯄꯗꯤ ꯂꯥꯏꯔꯗꯅ ꯑꯃꯨꯛꯀ ꯑꯅꯧꯕ ꯑꯃꯃꯨꯛ ꯆꯪꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤꯕꯀꯣ ꯇꯥꯃꯣꯆꯥ ꯊꯛꯀꯅꯣ ꯍꯥꯏꯔꯒ ꯃꯤꯅ ꯁꯦꯕ ꯑꯩ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯂꯣꯏꯌꯦ ꯅꯪꯅ ꯋꯥꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ ꯄꯨꯄꯨꯅ ꯑꯩꯁꯤ ꯃꯔꯝ ꯃꯣꯛꯏ ꯍꯥꯏ ꯍꯌꯦꯡ ꯋꯥꯏ ꯃꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯌꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯥ ꯇꯥꯃꯣꯆꯥ ꯅꯪꯁꯨ ꯊꯛꯄ ꯂꯦꯞꯄꯣ ꯁꯦ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯑꯁꯤꯅꯅꯦ ꯂꯣꯏꯔꯕꯅꯦꯕ ꯁꯦ ꯑꯃꯨꯛꯇꯪꯅꯤꯀꯣ ꯁꯦ ꯗꯗꯥ ꯋꯥ ꯍꯥꯏꯒꯦ ꯗꯗꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯪ ꯄꯨꯄꯨꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯅꯪ ꯏꯆꯟ ꯊꯣꯏꯕꯤꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯄꯤꯅꯤꯗ ꯑꯁ ꯄꯥꯔꯦ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯅꯪ ꯁꯤꯗꯦꯕ ꯑꯃꯨꯛꯀꯁꯨ ꯑꯅꯧꯕ ꯑꯃꯨꯛ ꯆꯤꯡꯈꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯪꯅꯤ ꯅꯪ ꯄꯨꯄꯨꯗ ꯍꯥꯏꯗꯣꯛꯎꯅꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯄꯨꯐꯠꯇ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯑꯃꯇꯁꯨ ꯇꯥꯗꯕ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯆꯨꯔꯨꯒ ꯊꯛꯂꯒ ꯂꯩꯅꯦ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯃꯤꯅ ꯋꯥ ꯍꯥꯏꯔꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯇꯥꯁꯤꯟꯅꯗꯕꯒꯁꯨ ꯁꯥꯏꯌꯦ ꯑꯗꯨ ꯊꯛꯂꯅꯨ ꯇꯥꯃꯣꯆꯥ ꯑꯗꯨ ꯊꯛꯂꯅꯨ ꯍꯥꯏꯕꯅꯦ ꯆꯟꯊꯣꯏꯕꯤ ꯈꯪꯅꯤ ꯅꯪ ꯂꯩꯔꯝꯃꯣ ꯈꯪꯅꯤ ꯆꯟꯊꯣꯏꯕꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯩꯗꯤꯕꯀꯣ ꯄꯥꯔꯦ ꯀꯩꯗꯧꯔꯒꯦꯃꯦ ꯄꯨꯄꯨꯗ ꯑꯃꯨꯛ ꯇꯝꯊꯣꯛꯈ꯭ꯔꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯐꯖꯅꯦꯕ ꯅꯪ ꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯅꯦꯕ ꯗꯦꯜꯂꯤ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅꯅꯦ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯗꯣ ꯅꯪ ꯈꯪꯉꯕꯕ ꯅꯪ ꯄꯥꯎ ꯇꯝꯕ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯑꯝꯇꯗꯤ ꯈꯥꯝꯖꯣꯅꯦ ꯅꯪꯕꯣ ꯄꯥꯎ ꯇꯝꯒꯦꯁꯨ ꯇꯝꯖꯁꯅꯨ ꯆꯨꯔꯨꯞꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯗꯤ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯅꯤꯀꯣ ꯅꯪ ꯑꯉꯥꯡꯁꯦ ꯑꯩ ꯑꯝꯇ ꯈꯥꯝꯃꯨꯒꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯁꯨꯝ ꯊꯛꯆꯤꯟꯕꯁꯤꯗꯤ ꯆꯨꯔꯨꯞꯁꯤꯁꯨ ꯈꯥꯏꯅꯦ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯗꯧꯅꯤ
ꯊꯛꯀꯦꯅ ꯊꯛꯏꯕꯅꯤ ꯑꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯔ ꯃꯈꯨꯠ ꯄꯦꯟꯅ ꯁꯥꯟꯅꯔꯤ ꯑꯗꯨꯅ ꯆꯨꯔꯨꯞꯁꯨ ꯊꯛꯀꯦ ꯍꯥꯏꯅ ꯊꯛꯏꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯑꯩ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯊꯣꯏꯕꯤ ꯑꯁ ꯀꯔꯝꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣꯅꯦ ꯊꯣꯏꯕꯤ ꯑꯩ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ ꯄꯨꯄꯨ ꯅꯆꯜꯕꯨ ꯀꯧꯔꯤꯕꯗꯤ ꯄꯨꯄꯨ ꯁꯨꯝ ꯀꯧꯕꯅꯤꯗ ꯄꯨꯄꯨ ꯃꯥꯕꯨ ꯍꯩ ꯆꯥꯛꯈꯨꯝ ꯂꯣꯝꯗ ꯂꯩꯔꯝꯒꯅꯤꯅꯦ ꯑꯣ ꯑꯩꯅ ꯀꯧ ꯉꯥꯡꯕꯒ ꯈꯨꯝꯂꯝꯗ ꯍꯧꯖꯤꯛꯇ ꯆꯦꯟꯁꯤꯟꯈꯤꯕꯅꯤ ꯀꯔꯤ ꯑꯊꯨꯕ ꯂꯩꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯄꯨꯄꯨ ꯄꯨꯄꯨꯗ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕ꯭ꯔꯥ ꯍꯥꯏꯗꯤ 와가 하이람브라 하이번이다. 까리와노네. 응원더디 하이람딘 헤이. 마이씨 하이디 하이람다운 말래. 까리 하이번노네 낭바. 까치나테다 뽀뽀. 아야 뭐 얘는 뽀뽀. 아이 잘로 렇게 뽀뽀. 응앙도 어떤다 하이람바로 해봐. 호호호호. 아 닝템. 나이콘 헤이. 파리부네. 미람더 틴버도 낭수 야오거더구니꼬. 호이 뽀뽀. 마탕 타다 신크라버니. 플라이 티켓 가수 로이나 깎라버니. 노이나네 나하 하이도 토이. 미싱 나싱바 하이버두수 오이레도. 부부디 이샤시수 솔레. 아두나네 낭기 마루 파리셰. 마팜마도 파와 낭나 카라틴 비유꼬. 파니 뽀뽀. 뽀뽀 लोग सुम खूब से कुइरे अमुक डॉक्टर चलग यंगलुसी हाइबबो निंगथम था चंगलकबगिनिदा कशु तौब नते तबिया कब लुरी ब्रो नंबो हां कदा नमादे दा येंगसे कब लुरी मालिनी नमित कासे इंगांगांदुना लोइना पोमलिने तौरिसे थबिया से दादानाने सासे हाउना लोनबिगे जबिगो जो मरम मुक्पिनी चंदे दादानाने हाय अचापन मयाम लेबिदोनि खंगाबा आइना हाइबि लुको नंग पपुदा हौजिकेदो सुमाय हाइदोकु यादेको से नो तामो चौनाने हाइदिबा अमुक हना चुप थक्चरारोय मा यामना लांजरे अमता हाबियोना हाइरिबने एंगोंदा मादि इकाइरि ओहिदबा हाइनो गसु इमिंग फाउ नोंमता गोबिदबा माना लाले काइना सुरुप थकपा निसा जाबदो अस थबिया तपना वांगांगो मिनंबा पुपुताखिनि हाइबा से दादानाने चा हाउना लोनबिदोइनि से इचन थबिदि मरमुक्पिनिदा से आई याबिगेको याबिनो गसु सासे सुमलोन जगे हाइजे आई लोइना से आई मतिंग पांबिगे हाइवाने से नतुमदा वाने मिनंबा वादिये तामो चौगी साने मादी चिनी थुंबा पामदबने संगोमसु सी सांगसे सितंग हाबदौबा अदुगा इसिंगसे मुन्ना फुतौबा पुपुगिना चिनी हाबा यादे नंगना हाइसु हाइरो तामो चौगिदी आइना दम सेनाजगे थबि नंगबो सेनाबा ngamjaradrane ngamganina ado ma lam yamna hengalai handa aina haidokdabani pupuda ngarang numidangsu chak chaw haiba yade kona sagi hairaga sasu chade aduga masagi lairisu segai hawi magi kada aina kina mabu yeng kanada sauningibano khangde ma lairik tamningdre kaina hai hawi aina sa piba changbulubada mai manakta changlakanu hasu hairi mana ibu sumse pupuda haidoradi ma khonthi jane adudi pupuda ko haidu yadro yade kaisu karigino aduna apangbo lam khaji hejabasida aina pupuda haidokpa haunabro mahadi maram mokpani gyan tabani aduna soikrasu matomda semdosagani
ꯄꯨꯄꯨꯅ ꯃꯥ ꯆꯩꯕꯗꯨ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯏꯅ ꯇꯥꯗ꯭ꯔꯗꯤ ꯄꯨꯄꯨꯅ ꯑꯈꯥꯡ ꯀꯪꯕꯤ ꯑꯣꯏꯌꯨ ꯍꯥꯏ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯀꯥꯟ ꯋꯥꯈꯜ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯨꯅꯁꯨ ꯍꯥꯏ ꯑꯗꯨꯒꯤꯅꯦ ꯁꯨꯝ ꯈꯜꯂꯝꯃꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯄꯔꯤꯈ꯭ꯌꯥ ꯐꯦꯜ ꯑꯣꯏꯔꯁꯨ ꯑꯗꯨꯐꯥꯎꯗꯤ ꯈꯪꯉꯤ ꯇꯥꯃꯣ ꯆꯧꯅ ꯋꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯋꯥꯏ ꯑꯣ ꯃꯔꯝ ꯃꯣꯛꯄꯤ ꯆꯥꯗꯨ ꯀꯗꯥꯏ ꯃꯍꯥꯎ ꯌꯦꯡꯈꯤꯁꯦ ꯁꯦ ꯗꯗꯥ ꯌꯣꯡꯊꯦꯝ ꯑꯆꯥꯄꯣꯠꯁꯤꯁꯨ ꯄꯨꯈ꯭ꯔꯣ ꯅꯪꯅ ꯂꯣꯜꯂꯛꯄ ꯆꯥꯅꯤ ꯍꯥꯏꯌꯨ ꯑꯩꯅ ꯂꯣꯜꯂꯛꯄꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯄꯪꯕ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ ꯑꯩꯅ ꯂꯣꯜꯂꯛꯄ ꯆꯥꯅꯤ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯆꯧꯅ ꯊꯛꯄꯤꯌꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯣꯏꯕꯤ ꯅꯪꯁꯦ ꯄꯨꯄꯨ ꯄꯨꯄꯨ ꯆꯥ ꯊꯛꯁꯦ ꯄꯨꯄꯨ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ ꯃꯕꯣ ꯑꯩ ꯋꯥꯐꯝꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣ ꯄꯥꯔꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ ꯃꯕꯣꯛꯀꯤ ꯋꯥꯁꯦ ꯃꯕꯣ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦ ꯑꯩ ꯗꯦꯜꯂꯤꯗ ꯆꯪꯕ ꯄꯥꯝꯗ꯭ꯔꯦ ꯃꯕꯣ ꯄꯥꯔꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯛꯄꯗ ꯆꯪꯈꯤꯕ ꯁꯦꯜ ꯄꯨꯝꯕ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯇꯥꯟꯗꯨꯅ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯄꯥꯔꯤ ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯃꯕꯣ ꯑꯣꯛꯂꯦ ꯄꯦꯜꯂꯦ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯑꯩ ꯄꯦꯜꯂꯦ ꯑꯍꯦꯟꯕ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯄꯥꯔꯤ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅꯗꯨꯅ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯅꯪꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯤ ꯃꯕꯣꯛꯅ ꯃꯕꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯈꯣꯏꯅ ꯁꯤꯜꯂꯤꯕ ꯋꯥꯁꯤꯡꯗꯣ ꯑꯩ ꯌꯥꯕ ꯈꯛ ꯉꯝꯂꯣꯏ ꯄꯥꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯃꯃꯜ ꯂꯩꯇ꯭ꯔꯕ꯭ꯔꯥꯅꯤ ꯃꯕꯣ ꯄꯥꯔꯤ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯃꯕꯣꯛꯅ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ 이북 탁비 하이두나 아두군바 아두군바 와두부 하이벙감바 부부 사나할부수 아이나 칵 이까이 쿵나벙감바 마기 셀뿐바 아이나 생가니 마보 아리 시부 따바야보 와라바 마보 호직보 이불 홍 하이벙감바 마수 누피 아숙 앙앙 오이리비 시부나 아이가 투나 루홍나부 신질락바 아두가 아이부나 루홍라바 마뚱다 델리다 타가니 셀프 독비두나 라릭 당한가니 하이바 시부 사나바야보 와라 아이기 부시부 마코이네 헥터 사내닝바 몽데 사나바 야브라 마보 파리 아무것도 답답하고세 낭보 사오기누세 마보기 와세 문나다 줌나 아타비 아마 따나나바 낭나 ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ 마보 ꯊꯣꯏꯕꯤꯒ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯅꯤ ꯈꯨꯔꯥꯁꯅꯥ ꯍꯜꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯍꯦꯟꯕ ꯋꯥꯗꯤ ꯍꯥꯏꯗꯦꯗꯅ ꯃꯥꯁꯨ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯃꯥꯕꯣ ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯥꯕꯣ ꯍꯥꯏ ꯅꯈꯣꯜꯗꯣ ꯀꯟꯒꯅꯨ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯌꯨꯝꯅꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ ꯃꯥꯕꯣ ꯃꯐꯝꯁꯦ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣꯕ ꯅꯪꯕꯨ ꯅꯌꯨꯝꯒ ꯂꯩꯖꯕ꯭ꯔꯣ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯕ꯭ꯔꯣꯕ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯍꯥ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯔꯤ ꯀꯥꯏ ꯍꯥ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯅꯪꯒꯤꯗꯤ ꯂꯩꯖꯕ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯅꯪꯒꯤ ꯑꯣꯏꯍꯟꯒꯦ ꯅꯪꯕꯨꯁꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯒꯦ ꯁꯨꯞꯅꯇꯒꯤ ꯃꯃꯤꯡꯇꯒ ꯊꯣꯏꯕꯤꯒ ꯅꯪꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯍꯦꯟꯕ ꯃꯔꯤ ꯂꯩꯅꯧ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯨꯅꯨ ꯃꯥꯕꯣ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯕ ꯇꯥꯅꯤꯡꯗꯦ ꯄꯦꯜꯂꯦ ꯑꯣꯛꯂꯦ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯔꯤ ꯊꯛꯁꯤ ꯈꯪꯗꯕ ꯃꯤꯅ ꯄꯣꯛꯄꯥꯡ ꯁꯨꯗꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯩꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯐꯪ ꯄꯤꯖꯗꯨꯅ ꯌꯣꯛꯂꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅ ꯆꯩꯍꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩꯔꯣꯁꯦ ꯃꯕꯣꯛꯀꯤ ꯄꯥꯔꯤ ꯃꯕꯣꯛꯁꯨ ꯈꯪꯉꯤꯅꯦꯍꯦ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕꯁꯤ ꯅꯪꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯁꯤ ꯅꯠꯇꯅꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯔꯛꯅꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯂꯩꯔꯤꯕꯒꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯄꯥꯔꯤ ꯈꯨꯔꯥꯅ ꯁꯥꯎꯈꯤꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯗꯤ ꯌꯨꯝ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯖꯗꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣ ꯍꯥ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣꯕ ꯁꯩꯗꯥꯛꯐꯝ ꯂꯧꯔꯨꯒꯗꯕ ꯑꯩꯁꯨꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯃꯕꯣꯛꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯕ ꯌꯨꯝꯗꯣ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯏꯄꯨꯛ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯜꯂꯛꯏꯕꯅꯤ ꯃꯕꯣꯛꯄꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯄꯥꯔꯤ ꯃꯕꯣꯛꯄꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯔꯣꯕ ꯈꯨꯔꯥꯁꯦ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯏꯆꯥ ꯊꯣꯏꯕꯤꯕꯨꯁꯨ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯖꯕꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯄꯉꯥꯎ ꯉꯥꯎꯖ ꯅꯪꯕꯨ ꯇꯃꯥꯅ ꯅꯤꯡꯖꯔꯤꯕ ꯃꯥꯒꯤ ꯃꯇꯧꯁꯦ ꯅꯪꯕꯨ
ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥ? ꯊꯣꯏꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯍꯪꯒꯥꯝ ꯃꯄꯥꯟ ꯁꯨꯠꯀ ꯇꯧꯔꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯏꯇꯥ ꯂꯥꯛꯄꯤ ꯁꯥꯟꯅꯔꯤꯕꯣ? ꯗꯗꯥ ꯌꯣꯡꯊꯦ ꯑꯩ ꯃꯧ ꯑꯅꯧꯕꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯃꯤꯅꯦ ꯈꯪꯖꯗ꯭ꯔꯣ ꯁꯤꯐꯥꯎ? ꯀꯔꯤ ꯃꯧ ꯑꯅꯧꯕꯤ야? ꯅꯠꯇꯦ ꯅꯪꯕꯨ ꯁ꯭ꯀꯨꯜꯗ ꯗ꯭ꯔꯃꯥꯒ ꯁꯥꯟꯅꯗꯧꯔꯤꯕꯣ ꯍꯥ? ꯅꯠꯇꯦꯅꯦ ꯅꯪꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯧꯔꯤꯔꯥ ꯍꯥꯏꯕ? ꯅꯠꯇꯦꯗ ꯁ꯭ꯀꯨꯜ ꯇꯝꯕꯗꯤ ꯕꯤꯠ ꯂꯩꯇ꯭ꯔꯦꯗ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯗꯨꯗ ꯑꯗꯨꯗ ꯃꯧ ꯑꯅꯧꯕꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯗꯣꯔꯦꯗꯅ ꯑꯩꯗꯤ ꯅꯪꯗꯤ ꯆꯥꯛꯆꯧꯋꯣ ꯍꯥꯏ ꯍꯥꯏ ꯃꯁꯤꯅ ꯀꯗꯣꯝꯗ ꯆꯦꯅꯦꯅ ꯇꯧꯔꯛꯏꯁꯤꯅ? ꯑꯣ ꯃꯧ ꯑꯅꯧꯕꯤ ꯏꯕꯦꯝꯃ ꯀꯔꯤ ꯂꯥꯏ ꯎꯅꯔꯒꯦ ꯅꯪꯕꯣ? ꯑꯦ ꯅꯪꯗꯤ ꯄꯥꯎꯁꯤ ꯇꯥꯔꯝꯈꯤꯔꯣꯏ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥ? ꯑꯩꯒ ꯇꯥꯃꯣꯆꯧꯒ ꯂꯨꯍꯣꯡꯗꯣꯔꯦ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ? ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯍꯛꯂꯤꯟꯗ꯭ꯔꯦꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ. ꯑꯁꯦꯡꯕꯅꯤ ꯃꯤꯌꯥ ꯄꯨꯄꯨꯅꯁꯨ ꯉꯔꯥꯡ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ. ꯇꯥꯃꯣꯆꯧꯅ ꯗꯦꯜꯂꯤ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯁꯤ ꯃꯉꯣꯟꯗ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯔꯤꯕ. ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯊꯥꯖꯗꯦꯕ ꯑꯗꯣ ꯄꯨꯄꯨꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅꯦ. ꯑꯗꯨꯒ ꯕꯨꯕꯣꯛ ꯂꯩꯃꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯥꯛꯑꯒ ꯂꯩ. ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯈꯪꯕ꯭ꯔꯥ? ꯑꯩꯒ ꯇꯥꯃꯣꯆꯧꯒ ꯂꯨꯍꯣꯡꯕꯗꯨ ꯃꯥꯅꯁꯨ ꯌꯥꯔꯦ. ꯉꯁꯤꯁꯨ ꯑꯩꯈꯣꯏꯗ ꯃꯕꯣꯛꯇꯨ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯍꯥꯏꯉꯣ. ꯃꯥꯅ ꯇꯥꯃꯣꯆꯧꯁꯨ ꯂꯨꯍꯣꯡꯕꯗꯣ ꯌꯥꯅꯕ ꯍꯥꯏꯅꯤ ꯍꯥꯏ. ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯁꯦꯡꯕꯒꯤꯅꯤ ꯗꯥꯌꯣꯡꯊꯦ ꯄꯨꯄꯨꯅ ꯍꯥꯏꯕꯀꯣ ꯇꯥꯃꯣꯆꯧꯅ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯗꯤ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯅ ꯃꯥ ꯑꯥꯗ ꯁꯨꯝ ꯂꯩꯈ꯭ꯔꯅꯤ ꯍꯥꯏ. ꯑꯗꯨꯗ ꯃꯥꯅ ꯑꯩ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯏ ꯍꯥꯏꯌꯦ. ꯑꯗꯨꯅ ꯄꯨꯄꯨꯅ ꯂꯨꯍꯣꯡꯂꯒ ꯑꯣꯏꯅ ꯗꯦꯜꯂꯤꯗ ꯇꯝꯍꯟꯒꯅꯤ ꯍꯥꯏ. ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯑꯩ ꯂꯩꯍꯧꯔꯤꯅ ꯃꯥꯅ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏ. ꯑꯗꯨꯝ ꯆꯨꯝꯕ꯭ꯔꯥ? ꯄꯨꯄꯨꯅ ꯍꯥꯏꯁꯤ ꯂꯣꯏꯅ ꯆꯨꯝꯕ꯭ꯔꯥ ꯗꯗꯥ ꯌꯣꯡꯊꯦ? ꯊꯣꯏꯕꯤ ꯅꯪꯒꯤ ꯄꯥꯎꯁꯤꯗꯤꯕ ꯑꯩ ꯍꯨꯃꯥꯡ ꯀꯥꯡꯉꯤꯍꯦ. ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯕꯣꯛꯄꯨ ꯂꯩꯍꯧꯔꯤꯕꯣ? ꯂꯩꯈꯤ. ꯇꯥꯃꯣꯆꯧꯒ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ. ꯁꯤꯗꯤ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ. ꯄꯨꯄꯨꯁꯨꯕ ꯑꯁꯨꯛ ꯇꯍꯥꯅ. ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ ꯄꯨꯄꯨ 이슈세 ngasi디 헬로이 아토미금 파제레다나 헤이 까다이ꯗꯒꯤ 피 파넥 노네 ꯅꯪꯅ ꯁꯦꯠꯂꯛꯏꯕꯗꯨꯕꯣ ꯃꯕꯣꯛꯅ ꯄꯨꯔꯛꯏꯅꯦ. ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯏꯕ ꯄꯨꯄꯨ. ꯑꯁꯦꯡꯀꯤ ꯑꯩꯁꯦ ꯇꯥꯃꯣꯆꯧꯗ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯄꯨꯄꯨ? 루홍라더버니 ꯅꯪ 마법나수 야래. ꯇꯥꯃꯣꯆꯧꯅ ꯌꯥꯔꯛꯇ꯭ꯔꯗꯤ? 야니다. ꯄꯨꯄꯨ ꯑꯩ ꯇꯥꯃꯣꯆꯧꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ. ꯗꯦꯜꯂꯤꯗ ꯑꯗꯨꯗ ꯑꯗꯨꯝ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ. ꯍꯧꯖꯤꯛꯇꯤ ꯌꯥꯗꯦꯀꯣ ꯃꯁꯨ ꯊꯣꯏꯕꯤ야. ꯍꯌꯦꯡ ꯀꯣꯟꯅ ꯍꯦꯛ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ. ꯄꯨꯄꯨ ꯅꯪ ꯆꯩꯁꯨ ꯄꯥꯏꯔꯦ ꯀꯩꯗꯧꯔꯦ? ꯑꯩꯕꯨ ꯁꯨꯝ ꯄꯥꯏꯕꯅꯤꯗ. ꯄꯨꯄꯨ ꯀꯩꯁꯨ ꯇꯧꯗꯦ. ꯂꯣꯛꯁꯨ ꯑꯗꯨꯝ ꯈꯨꯏ ꯆꯩꯁꯨ ꯑꯃꯨꯛ ꯄꯥꯏꯁꯜꯂꯦ. ꯄꯨꯄꯨꯕꯨ ꯅꯍꯥꯟ ꯗꯥꯛꯇꯔꯗ ꯆꯠꯂꯨꯕꯗ ꯀꯩꯁꯨ ꯇꯧꯔꯛꯇꯦ ꯍꯥꯏꯕꯗꯥꯏ. ꯅꯁꯥ ꯁꯣꯟꯖꯜꯂꯛꯄꯩ ꯅꯠꯇ꯭ꯔꯥ ꯆꯩꯁꯨ ꯄꯥꯏꯔꯤꯗꯣ? ꯑꯣꯟꯊꯣꯛꯏꯗꯀꯣ ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ. ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯟꯗꯣ ꯈꯜꯂꯩꯗꯦꯅꯦ ꯅꯪꯕꯣ. ꯌꯦꯡꯉꯣꯏ 이슈ꯒꯤꯗꯤ ꯄꯨꯄꯨ ꯂꯩꯔꯤꯕꯁꯤꯗꯤ. ꯄꯨꯄꯨ 이슈ꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯍꯧꯖꯤꯛꯇꯤꯅꯦ ꯌꯦꯡꯉꯣ ꯑꯩꯒꯤ 이웃ꯁꯨꯅꯦ ꯅꯪꯒꯤ ꯇꯥꯃꯣꯆꯧ ꯄꯥꯔꯤꯅꯅꯦ ꯁꯤꯜꯍꯧꯔꯒꯗꯕꯅꯤꯗꯣ. ꯅꯪꯕꯨꯅꯦ ꯁꯦꯟꯅꯍꯟꯒꯗꯧꯔꯤꯕꯅꯤ. ꯃꯌꯥꯝꯁꯤꯅꯗꯤ ꯄꯨꯄꯨꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯅꯩ. ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨꯅꯦ ꯄꯨꯄꯨꯒꯤ ꯊꯣꯏꯕꯤ ꯅꯪꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ나 ꯄꯨꯄꯨꯗꯤ ꯂꯩꯇꯥꯕ ꯉꯝꯗꯦ. ꯄꯨꯄꯨ ꯅꯪ ꯀꯞꯀꯦ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯋꯥꯗꯦꯅ. ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ. ꯃꯁꯨ ꯊꯣꯏꯕꯤ ꯇꯥꯃꯣꯆꯧꯒ ꯑꯩꯒ ꯂꯨꯍꯣꯡꯂꯁꯨ ꯑꯩꯗꯤ ꯅꯪ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ.
ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯄꯨꯄꯨ ꯗꯦꯜꯂꯤꯗ ꯇꯥꯃꯣꯆꯧ ꯃꯅꯥꯛꯇ ꯍꯌꯦꯡꯋꯥꯏ ꯆꯠꯃꯤꯟꯅꯔꯁꯨ ꯅꯪꯒ ꯄꯨꯟꯅ ꯆꯠꯀꯅꯤ ꯄꯨꯄꯨꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯃꯇꯨꯡ ꯏꯟꯒꯅꯤ ꯑꯩꯒꯤꯗꯤ ꯄꯨꯄꯨ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯄꯨꯄꯨ ꯈꯛꯇꯅꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯜꯁꯤꯗꯅꯦ ꯅꯇꯣꯝꯃꯠꯇ ꯂꯩꯍꯧꯔꯒꯅꯨ ꯄꯨꯄꯨꯒꯅꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯨꯄꯨ ꯄꯨꯄꯨ ꯇꯞꯅ ꯆꯠꯂꯣ ꯑꯩ ꯁꯝꯃꯛꯀꯦꯁꯦ ꯂꯣꯛꯇꯨ ꯐꯔꯈ꯭ꯔꯗꯤ ꯐꯅꯤ ꯂꯥꯏꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯥꯍꯟꯒꯦ ꯍꯥꯏꯗꯦ ꯄꯨꯄꯨꯗ ꯁꯨꯝ ꯅꯥꯍꯜꯂꯤ ꯍꯩꯇꯦꯅꯦ ꯅꯪꯕꯣ ꯀꯅꯥꯅꯣ ꯇꯥꯃꯣꯆꯧ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯗꯤ ꯑꯍꯤꯡꯁꯤꯗ ꯐꯤꯌꯣꯝꯗꯨꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯦ ꯃꯕꯨꯛꯁꯨ ꯇꯨꯝꯍꯧꯏ ꯍꯥꯏꯗꯣꯛꯎꯖꯣꯔꯥ ꯍꯟꯗꯣꯛꯁꯦ ꯇꯥꯃꯣꯆꯧ ꯅꯪ ꯑꯩ ꯊꯝꯂꯝꯂꯒ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕꯅꯦ ꯉꯥꯏꯈꯨꯋꯣ ꯁꯦ ꯇꯥꯃꯣꯆꯧ ꯑꯩꯗꯤ ꯏꯕꯥꯏꯅꯤ ꯂꯨꯍꯣꯡꯗꯣꯔꯦꯅ ꯍꯔꯥꯎꯗꯅ ꯑꯍꯤꯡꯒꯁꯦ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯊꯥ ꯌꯦꯡꯂꯝꯂꯤꯅꯦ ꯑꯗꯨꯒ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯑꯍꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦꯒ ꯇꯧꯏꯅꯦ ꯆꯠꯂꯣꯏꯌꯦ ꯆꯪꯈ꯭ꯔꯣ ꯌꯥꯔꯦ ꯆꯪꯉꯣꯏ ꯑꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯇꯣꯏ ꯇꯧꯏꯗꯣ ꯑꯩ ꯈꯪꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯉꯨꯂꯥ ꯀꯗꯥꯏ ꯅꯪꯒꯤ ꯐꯤꯔꯣꯝꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯅꯪ ꯑꯉꯥꯡꯅꯦ ꯑꯩꯕꯨ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯒꯅꯦ ꯅꯪꯕꯨ ꯆꯩꯍꯟꯕ ꯂꯝ ꯍꯦꯟꯒꯅꯨ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯣ ꯆꯣ ꯑꯉꯥꯡ ꯀꯥꯏꯅ ꯑꯍꯜ ꯅꯪꯕꯨꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯔꯝ ꯃꯣꯛꯄ ꯙꯝꯃꯥꯗ ꯑꯃ ꯍꯦꯜꯂꯤꯅ ꯆꯨꯔꯨꯞ ꯊꯛꯄ ꯅꯪ ꯌꯨꯒꯁꯨ ꯍꯨꯔꯥꯜꯂꯒ ꯊꯛꯑꯝꯅꯤꯌꯦ ꯑꯍꯜꯅꯤ ꯍꯥꯏꯕꯕꯨ ꯍꯥꯏꯕꯗꯤꯏꯟꯗꯦꯅꯦ ꯑꯩꯗꯤ ꯄꯨꯄꯨꯅ ꯅꯪꯁꯦ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯗꯣꯏꯅꯤ ꯍꯥꯏꯕ ꯍꯦꯛ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯅꯪꯕꯨ ꯁꯦꯟꯅꯖꯩ ꯅꯪꯗꯤ ꯀꯗꯥꯏ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗꯦ ꯑꯩꯉꯣꯟꯗ ꯐꯥꯎ ꯐꯖꯅ ꯌꯦꯡꯕꯤꯗꯦ ꯏꯀꯥꯏꯅꯦ ꯑꯩꯁꯨ ꯏꯇꯣꯝꯗ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯒꯇ ꯂꯩ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯤꯡ ꯐꯥꯎꯕ ꯅꯣꯡꯃꯇ ꯀꯧꯕꯤꯗꯦ ꯌꯥꯔꯦ ꯊꯣꯏꯕꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣ ꯑꯩ ꯑꯍꯦꯟꯕ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯈꯤꯕꯗ ꯏꯕꯨꯛ ꯊꯛꯄꯤꯈꯤꯕꯗ ꯂꯩꯐꯝ ꯄꯤꯈꯤꯕꯗ ꯆꯪꯈꯤꯕ ꯁꯦꯜ ꯄꯨꯝꯕ ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯡꯂꯛꯈꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯅꯪꯅ ꯄꯨꯄꯨꯗ ꯄꯥꯎ ꯇꯝꯃꯨ ꯍꯟꯗꯣꯛꯎꯁꯦ ꯑꯩ ꯆꯠꯀꯦ ꯌꯥꯔꯣꯏ ꯀꯩꯁꯨ ꯅꯈꯨꯗꯥꯡꯁꯤ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯒ ꯊꯝꯒꯅꯤ ꯑꯩ ꯊꯝꯂꯝꯂꯒ ꯆꯠꯈꯤꯅꯨ ꯅꯪ ꯈꯪꯅꯤ ꯑꯩꯒꯤꯗꯤ ꯑꯇꯩ ꯅꯨꯄꯥ ꯃꯌꯥꯝꯅ ꯁ꯭ꯀꯨꯜꯗ ꯀꯣꯏꯅꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗꯦ ꯌꯨꯝꯗ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯍꯧꯔꯤ ꯈꯟꯗꯨꯅ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯒꯦ ꯇꯧꯏ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯣ ꯏꯁꯥꯗ ꯄꯥꯏꯔꯛꯀꯅꯨꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯍꯟꯗꯣꯛꯁꯦ ꯀꯗꯥꯏꯗꯅꯣ ꯇꯥꯃꯣꯆꯧ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯇꯥꯃꯣꯆꯧ ꯍꯩꯅꯗꯦ ꯆꯠꯊꯣꯛꯁꯦ ꯑꯌꯣ ꯏꯃꯥ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯨꯄꯥ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯕꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯝꯃꯤꯕꯁꯤ ꯀꯥꯎ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯁꯨ ꯅꯄꯨꯅ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯃꯃꯜ ꯂꯩꯇꯕ ꯄꯣꯠꯁꯛ ꯑꯣꯏꯅ ꯎꯕ ꯑꯩꯅ ꯈꯛ ꯌꯥꯗꯦ ꯑꯌꯥꯕ ꯃꯐꯝꯗ ꯑꯗꯨꯝ ꯇꯧꯔꯁꯨ ꯅꯁꯥꯒꯤ ꯏꯖꯠ ꯌꯦꯡꯖꯗꯅ ꯑꯁꯨꯝꯅ ꯃꯤꯕꯨ ꯅꯤꯡꯇꯝꯍꯟꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯒꯦ ꯈꯟꯕ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯗꯦ ꯌꯥꯁꯨ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯁꯦꯜ ꯄꯨꯝꯕ ꯑꯩꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯉꯥꯏꯈꯣ ꯇꯥꯃꯣꯆꯧ ꯄꯨꯄꯨ ꯇꯥꯃꯣꯆꯧ ꯆꯠꯈ꯭ꯔꯦ ꯇꯥꯃꯣꯆꯧ ꯅꯪ ꯆꯠꯈꯤꯅꯨ ꯁꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗꯤ ꯀꯧꯕꯤꯔꯛꯈꯨꯋꯣ ꯄꯨꯄꯨꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯒꯅꯤ ꯑꯩꯕꯨ ꯀꯞꯍꯜꯂꯣꯏ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯋꯥꯠꯇꯦ ꯍꯥꯏꯌꯦ ꯇꯥꯃꯣꯆꯧ